ꯑꯄꯤꯛꯄ ꯏꯁꯨꯁꯤꯡꯗꯨꯅꯅꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯕꯣꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨ ꯀꯩꯗꯧꯉꯩ ꯆꯪꯕ ꯌꯥꯒꯗꯒꯦ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤꯅ ꯑꯩꯈꯣꯏꯗ ꯂꯥꯟ ꯀꯥꯞꯁꯜꯂꯛꯄ ꯂꯦꯞꯇꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯄꯥꯏ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯕꯅꯦ ꯑꯩꯈꯣꯏ ꯈꯥꯡꯕ ꯌꯥꯝ ꯋꯥꯔꯦ ꯍꯧꯖꯤꯛ ꯏꯆꯥꯁꯤꯡꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯁꯨꯁꯤꯡ ꯏꯆꯥꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅ ꯁꯥꯕ ꯌꯨꯝ ꯋꯥꯔꯁꯨ ꯋꯥꯆꯦꯠꯅ ꯁꯥꯔꯁꯨ ꯆꯔꯨꯅ ꯀꯨꯞꯄꯕꯁꯨ ꯑꯩꯒꯤ ꯌꯨꯝꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯏꯕꯣꯛ ꯌꯨꯝꯗꯨ ꯂꯩꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯅ ꯏꯁꯨꯁꯤꯡꯅ ꯇꯠꯇꯅ ꯍꯪꯕꯗ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯧꯐꯝ ꯈꯪꯗꯅ ꯑꯋꯥꯕ ꯃꯌꯥꯝ ꯈꯥꯡꯉ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯊꯣꯡꯒꯣꯡꯁꯤꯗ ꯂꯦꯞꯇꯅ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯦ ꯑꯍꯤꯡ ꯁꯨꯛꯇꯝ ꯇꯨꯝꯕ ꯅꯠꯇꯦ ꯑꯗꯨ ꯀꯨꯀꯤꯁꯤꯡꯗ ꯂꯝ ꯄꯤꯊꯣꯛꯑꯝꯗꯧ ꯁꯔꯨꯛ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯑꯉꯝꯕ ꯇꯥꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯩ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯈꯨꯟꯁꯤ ꯁꯪꯉꯒ ꯂꯩꯕꯅꯤ ꯁꯤ ꯑꯩꯈꯣꯏ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯂꯧꯕꯗꯤ ꯂꯧꯖꯍꯧꯁꯨ ꯁꯤꯗ꯭ꯔꯤ ꯐꯥꯎꯗꯤ ꯂꯧꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯑꯁꯥꯗꯅꯦ ꯑꯩꯈꯣꯏ ꯃꯈꯨꯟ ꯉꯥꯆꯔꯤꯁꯤ ꯂꯥꯟꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤꯅ ꯌꯨꯝꯁꯤ ꯐꯅ ꯁꯤꯗꯩ ꯅꯣꯡꯃꯩ ꯃꯔꯨ ꯇꯥꯔꯛꯄ ꯇꯥꯔꯒꯁꯨ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯅ ꯑꯗꯨꯝ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏ ꯈꯔ ꯂꯣꯛꯆꯔꯛꯑꯕ ꯐꯧꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯤ ꯀꯔꯥꯏꯗ ꯊꯤꯌꯥꯃꯣꯡꯒꯤ ꯖꯥꯃꯤꯅꯤ ꯂꯩꯃ ꯑꯩ ꯄꯣꯝꯕꯤꯈꯣꯛꯇꯒꯤꯅꯤ ꯑꯩ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯖꯩ ꯑꯩꯈꯣꯏꯅ ꯂꯥꯟ ꯍꯧꯔꯛꯄ ꯇꯥꯡ 3ꯗꯒꯤꯕꯨꯗꯤ ꯂꯥꯟꯁꯦ ꯍꯧꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯌꯧꯔꯛꯄꯗꯤ ꯃꯦꯒꯤ ꯇꯥꯡ 18ꯀꯤ ꯅꯨꯃꯤꯗꯥꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯗꯨꯗꯤ ꯉꯁꯥꯏ ꯅꯣꯡꯃꯩꯒꯤ ꯃꯈꯣꯟꯗꯨ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯕꯅꯤꯅ ꯊꯋꯥꯏꯁꯤꯗꯕꯨ ꯁꯤꯍꯧꯗ꯭ꯔꯒꯗꯤꯅ ꯑꯩꯈꯣꯏ ꯈꯨꯂꯣꯟꯅꯕ ꯋꯥꯡꯃꯒꯤ ꯇꯨꯔꯦꯜ ꯋꯥꯡꯃꯒꯤ ꯍꯥꯏꯗꯤ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔꯁꯤꯗ ꯊꯩꯔꯒ ꯍꯥꯏꯗꯤ ꯁꯣꯔꯣꯛꯇꯅꯤꯀꯣ ꯂꯩꯔꯤꯁꯤꯁꯨ ꯑꯩꯈꯣꯏ ꯁꯣꯔꯣꯛꯇ ꯂꯩꯔꯒ ꯑꯋꯥꯕ ꯈꯥꯡꯉꯦ ꯅꯣꯡ ꯉꯥꯟꯊꯣꯔꯛꯄ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯂꯥꯟ ꯀꯥꯞꯅꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯔꯦ ꯑꯗꯩ ꯍꯧꯖꯤꯛ ꯑꯗꯨꯗꯒꯤꯅ ꯉꯁꯤꯐꯥꯎ ꯂꯩꯕ ꯅꯨꯃꯤꯠ ꯊꯥ ꯃꯈꯥꯏ ꯑꯃ ꯍꯦꯟꯅ ꯂꯥꯟ ꯀꯥꯞꯅꯩꯌꯦꯕ ꯅꯣꯡꯃꯩ ꯀꯥꯞꯅꯩꯕ ꯀꯨꯀꯤꯒ ꯃꯩꯇꯩꯁꯤꯡꯒ ꯀꯥꯞꯅꯕꯁꯦ ꯊꯥ ꯃꯈꯥꯏ ꯑꯃ ꯍꯦꯟꯅ ꯀꯥꯞꯅꯩ ꯁꯤꯒꯤ ꯊꯥ ꯃꯈꯥꯏꯒꯤ ꯃꯇꯨꯡꯗꯅ ꯃꯔꯛꯇ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯇꯦꯠ ꯈꯔ ꯇꯧꯔꯛꯄ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯇꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯋꯥꯅ ꯂꯩꯔꯦ ꯁꯨꯐꯝ ꯆꯠꯐꯝꯁꯨ ꯂꯩꯇꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯋꯥꯕꯗꯩꯗꯤ ꯑꯩꯈꯣꯏꯁꯤꯅ ꯍꯦꯟꯅ ꯋꯥꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣꯒ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯔꯣꯏꯕ ꯃꯐꯝ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯁꯨ ꯇꯥꯏꯅꯕ ꯑꯗꯨꯒ ꯁꯥꯏꯀꯣꯠ ꯀꯦꯟꯗ꯭ꯔꯒꯁꯨ ꯇꯥꯏꯅꯔꯤꯕ ꯃꯐꯝ ꯑꯔꯣꯏꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯅꯥꯄꯠ ꯇꯥꯡꯖꯦꯡ ꯍꯥꯏꯕ ꯈꯨꯜ ꯑꯅꯤꯁꯤꯃ ꯀꯨꯀꯤꯅ ꯇꯨꯝꯅꯕ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯣꯝꯕꯤꯈꯣꯛ ꯆꯟꯗꯣꯟ ꯄꯣꯛꯄꯤ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯚꯣꯂꯨꯟꯇꯤꯌꯥꯔꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯂꯦꯡꯕꯤꯔꯛꯇꯅ ꯃꯩ ꯊꯥꯕꯗꯣ ꯊꯥꯕꯤꯔꯝꯗ꯭ꯔꯦ ꯀꯜꯍꯧꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯒꯁꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯋꯥꯕꯗꯤ ꯂꯦꯞꯇ꯭ꯔꯤ ꯊꯋꯥꯏ ꯋꯥꯕꯗꯤ ꯂꯦꯞꯇ꯭ꯔꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯏ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕ ꯃꯤ ꯄꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯨꯒ ꯄꯣꯝꯕꯤꯈꯣꯛꯀꯤ ꯄ꯭ꯔꯖꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯅꯥꯛ ꯀꯌꯥ ꯈꯨꯟꯕꯁꯨ ꯌꯥꯎꯗꯦ ꯑꯃꯅꯤ ꯈꯛꯇꯪ ꯂꯩꯖꯕꯅ ꯃꯥꯅ ꯁꯨꯖ ꯅꯣꯝꯖꯕꯤ ꯃꯄꯥ ꯆꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯈꯔꯗꯨ ꯅꯠꯇꯅ ꯑꯇꯩꯗꯤ ꯁꯨꯔꯒ ꯅꯣꯝꯃꯒ ꯆꯥꯕ ꯉꯥꯛꯇꯅꯤ ꯁꯨꯐꯝ ꯆꯠꯐꯝꯁꯨ ꯂꯩꯇ꯭ꯔꯦ ꯅꯨꯄꯥꯁꯤꯡꯅ ꯂꯪꯐꯩ ꯆꯠꯂ ꯊꯕꯛ ꯁꯨꯔꯨꯔꯒ ꯅꯨꯄꯤꯁꯤꯡꯅ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯁꯨꯔꯒ ꯄꯣꯠ ꯆꯩ ꯊꯥꯔꯒ ꯈꯣꯠꯂꯒ ꯌꯣꯜꯂꯒ ꯆꯥꯖꯔꯝꯕꯗꯨꯁꯨ ꯂꯝꯕꯤ ꯆꯠꯄ ꯌꯥꯔꯛꯇ꯭ꯔꯕꯅꯤ ꯊꯥꯅ ꯄꯣꯠꯁꯨ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯤꯡꯒꯣꯜ ꯀꯣꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯂꯧꯎ ꯁꯤꯡꯖꯟ ꯃꯇꯝ ꯌꯧꯔꯛꯑꯁꯨ ꯀꯨꯝꯒꯤ ꯅꯣꯡꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯛꯇꯕꯒ ꯀꯨꯀꯤꯅ ꯂꯥꯟ ꯇꯧꯔꯛꯄꯒ ꯏꯁꯤꯡ ꯆꯤꯡꯗꯅ MLAꯅ ꯄꯝ ꯑꯃ ꯄꯤꯕꯤꯔꯛꯇꯅ ꯑꯗꯨꯅ ꯏꯁꯤꯡ ꯆꯤꯡꯊꯔꯒ ꯑꯩꯈꯣꯏ ꯂꯧ ꯈꯔ ꯃꯅꯨꯡꯁꯤꯗ ꯈꯨꯟ ꯃꯅꯨꯡꯗ ꯑꯔꯥꯞꯄ ꯂꯩꯕ ꯂꯧꯗꯤ ꯄꯥꯟꯕ ꯌꯥꯗ꯭ꯔꯦ ꯈꯨꯟ ꯃꯅꯨꯡꯒꯤ ꯂꯧꯁꯤ ꯈꯔ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯥꯏꯅ ꯌꯦꯟꯅꯔ ꯄꯥꯟꯃꯤꯟꯅꯔꯒ ꯈꯔ ꯆꯥꯕꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯌꯥꯝꯅ ꯋꯥꯔꯦ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥम ꯂꯩꯔꯦ ꯁꯤ ꯃꯊꯛꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯂꯝꯁꯤꯗꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯝꯗꯝꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅ ꯑꯩꯈꯣꯏ ꯈꯨꯟꯗꯗꯤ ꯚꯣꯂꯨꯟꯇꯤꯌꯥꯔꯁꯤꯡꯁꯨ ꯊꯥꯛꯏ ꯑꯗꯒꯤ ꯀꯃꯥꯟꯗꯣꯁꯤꯡꯁꯨ ꯊꯥꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯨ ꯊꯥꯛꯑꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯊꯥ 6 ꯆꯨꯞꯅ ꯂꯥꯟꯁꯤ ꯈꯥꯡꯉ ꯂꯩꯕꯅꯤ ꯉꯁꯤꯃꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯂꯥꯟꯁꯤꯒꯤ ꯃꯤꯄꯥꯏꯕ ꯂꯦꯞꯇꯅ ꯉꯁꯤ ꯈꯥꯡꯉꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛꯐꯥꯎꯗ ꯈꯨꯟꯁꯤꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯁꯤ ꯀꯔꯤ ꯂꯩꯈ꯭ꯔꯒꯦ ꯅꯣꯡꯃꯩ ꯀꯥꯞꯄ ꯕꯣꯝ ꯂꯪꯁꯤꯜꯂꯛꯄ ꯕꯣꯝꯗꯤ ꯀꯌꯥ ꯂꯪꯁꯤꯜꯂꯛꯇ꯭ꯔꯦ ꯅꯣꯡꯃꯩꯗꯤ ꯀꯥꯞꯄꯛꯏ ꯗ꯭ꯔꯣꯟ ꯄꯥꯏꯁꯤꯜꯂꯛꯏ ꯈꯨꯟꯁꯤꯗ ꯑꯦꯇꯦꯛ ꯃꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯇꯧꯁꯤꯜꯂꯛꯏ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏ ꯁꯥꯏꯠ ꯑꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯟꯗꯣꯅ ꯉꯥꯛꯏꯕ ꯑꯦꯔꯤꯌꯥꯁꯤꯗ ꯆꯠꯂꯨꯕ ꯌꯥꯗꯦ ꯅꯣꯡꯃꯩ ꯃꯆꯤꯟꯗꯨ ꯃꯣꯏꯅ ꯆꯤꯡꯗꯣꯟꯗꯒꯤ ꯇꯝꯃꯛꯄ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯅꯛꯅ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯃꯤꯄꯥꯏ ꯀꯨꯀꯤꯒ ꯌꯥꯝ ꯅꯛꯅꯅ ꯂꯩꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯤꯄꯥꯏ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯇꯤꯛ ꯆꯥꯅꯕꯨꯗꯤ ꯊꯝꯕꯤꯔꯒꯁꯨ ꯁꯤꯒꯤ ꯃꯊꯛꯇ ꯍꯦꯟꯖꯟꯅ ꯊꯝꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇ IRB ꯀꯃꯥꯟꯗꯣ ꯍꯥꯏꯗꯤ ꯄꯨꯂꯤꯁ ꯐꯣꯔꯁ ꯃꯇꯤꯛ ꯆꯥꯅ ꯊꯝꯍꯟꯅꯤꯡꯉꯤ ꯊꯝꯕꯤꯕꯕꯨꯗꯤ ꯑꯗꯨ ꯃꯇꯤꯛ ꯆꯥꯅ ꯁꯤ ꯃꯌꯥꯝꯁꯦ ꯊꯝꯍꯟꯅꯤꯡꯉꯤ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏꯁꯤ ꯀꯌꯥꯃꯨꯛꯅ ꯂꯩꯕꯤꯔꯤꯁꯤ ꯍꯧꯖꯤꯛ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏꯁꯤ ꯃꯤꯑꯣꯏ 1,000 ꯂꯩꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔ ꯍꯥꯏꯗꯤ ꯑꯉꯥꯡꯅꯦ ꯑꯍꯟꯅꯦ ꯄꯨꯂꯞ ꯊꯥꯖꯤꯜꯂꯒ ꯚꯣꯇꯔ ꯆꯤꯡꯕꯗꯗꯤ ꯌꯥꯝꯗꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯅꯍꯥꯁꯤꯡ ꯃꯆꯥ ꯑꯅꯧ ꯆꯦꯟꯕꯁꯤꯡꯗꯤ ꯂꯝ ꯂꯥꯞꯅ ꯊꯝꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯟ ꯍꯥꯏꯇꯥꯔꯦ ꯐꯤꯔꯣꯟ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯟ ꯑꯗꯩ ꯆꯥꯅ ꯊꯛꯅꯕꯁꯨ
ꯀꯔꯤꯒꯨꯝꯕ ꯃꯩ ꯊꯥꯈꯤꯗꯅ ꯌꯨꯝꯁꯤ ꯆꯪꯕ ꯌꯥꯗ ꯇꯥꯔꯒꯗꯤ ꯆꯔꯥ ꯍꯦꯟꯕꯗꯤ ꯌꯥꯔꯣꯏ ꯅꯣꯡꯃꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯕ ꯌꯥꯅꯤ ꯑꯅꯤꯔꯛ ꯁꯨꯔꯛꯄꯗꯗꯤ ꯃꯤꯅ ꯀꯩꯁꯨ ꯄꯤꯖꯅꯤꯡꯉꯛꯑꯣꯏ ꯁꯤꯒꯨꯝꯕꯒꯤ ꯈꯜꯂꯨꯕꯒꯤ ꯈꯔ ꯂꯥꯞꯅ ꯂꯥꯞꯅ ꯄꯣꯠ ꯆꯩ ꯆꯥꯅ ꯊꯛꯅꯕ ꯈꯤꯇꯪ ꯊꯩꯗꯣꯛꯆꯩ ꯏꯆꯥ ꯏꯁꯨꯁꯤꯡꯗꯣ ꯂꯥꯞꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯊꯝꯈꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯨ ꯑꯄꯤꯛꯄ ꯏꯁꯨꯁꯤꯡꯗꯨꯅꯅꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯕꯣꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨ ꯀꯩꯗꯧꯉꯩ ꯆꯪꯕ ꯌꯥꯒꯗꯒꯦ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤꯅ ꯑꯩꯈꯣꯏꯗ ꯂꯥꯟ ꯀꯥꯞꯁꯤꯜꯂꯛꯄ ꯂꯦꯞꯇꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯄꯥꯏ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯕꯅꯦ ꯑꯩꯈꯣꯏ ꯈꯥꯡꯕ ꯌꯥꯝ ꯋꯥꯔꯦ ꯍꯧꯖꯤꯛ ꯏꯆꯥꯁꯤꯡꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯁꯨꯁꯤꯡ ꯏꯆꯥꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯁꯥꯕ ꯋꯥꯔꯁꯨ ꯋꯥꯆꯦꯠꯅ ꯁꯥꯔꯁꯨ ꯆꯔꯨꯅ ꯀꯨꯞꯄꯕꯁꯨ ꯑꯩꯒꯤ ꯌꯨꯝꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯏꯕꯣꯛ ꯌꯨꯝꯗꯨ ꯂꯩꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯅ ꯏꯁꯨꯁꯤꯡꯅ ꯇꯠꯇꯅ ꯍꯪꯕꯗ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯧꯐꯝ ꯈꯪꯗꯅ ꯑꯋꯥꯕ ꯃꯌꯥꯝ ꯈꯥꯡꯉ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯊꯣꯡꯒꯣꯡꯁꯤꯗ ꯂꯦꯞꯇꯅ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯦ ꯑꯩ ꯁꯨꯛꯇꯝ ꯇꯨꯝꯕ ꯅꯠꯇꯦ ꯑꯗꯨ ꯀꯨꯀꯤꯁꯤꯡꯗ ꯂꯝ ꯄꯤꯊꯣꯛꯑꯝꯗꯧ ꯁꯔꯨꯛ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯑꯉꯝꯕ ꯇꯥꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯩ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯗ ꯈꯨꯟꯁꯤ ꯁꯪꯉꯒ ꯂꯩꯕꯅꯤ ꯁꯤ ꯑꯩꯈꯣꯏ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯂꯧꯕꯗꯤ ꯂꯧꯖꯍꯧꯁꯨ ꯁꯤꯗ꯭ꯔꯤ ꯐꯥꯎꯗꯤ ꯂꯧꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯑꯁꯥꯗꯅꯦ ꯑꯩꯈꯣꯏꯅ ꯈꯨꯟ ꯉꯥꯛꯆꯔꯤꯁꯤ ꯂꯥꯟꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤꯅ ꯌꯨꯝꯁꯤ ꯐꯅ ꯁꯤꯗꯩ ꯅꯣꯡꯃꯩ ꯃꯔꯨ ꯇꯥꯔꯛꯄ ꯇꯥꯔꯒꯁꯨ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯅ ꯑꯗꯨꯝ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯌꯨꯝ ꯊꯥꯗꯣꯛꯇ ꯍꯥꯏꯁꯦ ꯌꯨꯝꯗꯤ ꯆꯪꯗ꯭ꯔꯤꯑꯕ ꯎꯈꯣꯡ ꯋꯥꯈꯣꯡ ꯑꯁꯤꯒꯤ ꯂꯤꯇꯥꯟ ꯃꯈꯣꯡꯗ ꯆꯤꯡꯗ ꯂꯨꯝꯁꯟꯕ ꯅꯥꯀꯜ ꯑꯁꯤꯗ ꯈꯨꯜꯂꯣꯟꯅꯕꯒꯤ ꯊꯣꯡ ꯋꯥꯡꯕꯁꯤꯗ ꯍꯧꯖꯤꯛ ꯊꯣꯡ ꯑꯃ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯃꯌꯥꯝ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯊꯣꯡ ꯋꯥꯡꯕꯁꯤda ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯨꯗꯤꯡ ꯑꯁꯤꯗ ꯄꯨꯂꯞ ꯄꯨꯂꯞ ꯇꯥꯁꯜꯂꯒ ꯑꯩꯈꯣꯏꯁꯤ ꯂꯩꯕ ꯆꯦꯟꯕꯅ ꯆꯦꯜꯂꯦ ꯈꯤꯇꯪ ꯈꯤꯇꯪ ꯂꯥꯞꯊꯣꯛꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯞꯄ ꯍꯦꯛ ꯂꯩꯔꯛꯄꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯌꯨꯝꯒꯤ ꯐꯤꯒꯔꯁꯨ ꯌꯦꯡꯗ ꯌꯥꯗ ꯉꯥꯏꯍꯥꯛ ꯆꯪ ꯑꯗꯨ ꯄꯨꯔꯥ ꯌꯨꯝꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯐꯪꯗꯕ ꯊꯥ 3 ꯌꯨꯝꯒꯤ ꯐꯃꯨꯡ ꯅꯨꯡꯉꯥꯏꯕꯗ ꯇꯨꯝꯗꯕ ꯊꯥ 3 ꯁꯨꯔꯦ ꯏꯃꯥ ꯍꯣꯏꯗꯤ ꯑꯉꯥꯡꯁꯤꯡꯗꯤ ꯈꯨꯟꯁꯤꯗꯒꯤ ꯂꯣꯏꯅ ꯑꯉꯥꯡ ꯁꯨꯔꯨ ꯋꯥꯡꯕꯁꯤꯡꯗꯣ ꯍꯥꯏꯁꯤꯅꯤ ꯃꯃꯥꯁꯤꯡꯁꯤꯅ ꯃꯆꯥꯁꯤꯡꯗꯣ ꯊꯩꯗꯣꯛꯑ ꯊꯝꯃꯦ ꯏꯝꯐꯥꯜꯗ ꯊꯝꯃꯦ ꯊꯧꯕꯥꯜꯗ ꯊꯝꯃꯦ ꯑꯩꯈꯣꯏꯁꯨ ꯆꯠꯇ ꯌꯥꯗꯕꯅꯤ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯀꯞꯄꯒ ꯍꯜꯂꯛꯄꯅ ꯀꯌꯥ ꯑꯃꯅꯦ ꯑꯩꯈꯣꯏ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯏꯆꯥ ꯏꯁꯨ ꯂꯣꯏ ꯀꯥꯏꯅꯔꯦ ꯑꯩꯈꯣꯏ ꯂꯧꯁꯤꯡ ꯂꯣꯛꯄꯗꯨꯗꯤ ꯂꯣꯛꯄ ꯈꯔꯕꯨꯗꯤ ꯍꯧꯕꯤꯔꯦꯕꯀꯣ खरा हौरे उदबना यामने खरा हौरे हौरी बसिसु लाइबक थिबना नोंग अमुक जुसलक्तना अमुक खरा चोट खरा कनो तौदना दे खरा लोकचारी बदुसु फौदोंग अयुंग दिंगी नुसा साय मतन फौदो फौना मोहनरे निमित ताबगा खोय पुंजलगा लेननबगी युम थादो लाय युमदा खरा चतपंगम दन पासिंग हलोयबसिंग खरगा अदै मौ मचा चंग तबदी आदमी मेमदे चा पिसक्तु लेबे यादब कामु खरा चंग पदुना युमदा हिंग लेक्चर खोय चा खरा वाय संग बखोयना मेरा संग थोगा संग खरा लोकचर अब फौसिंग से हदारे को सिटी क्राइद थंबीगे अदु हुजिक युमदा बोरादा हालत थमी सिजो खोय करमाय तौसी खनरी थंबम से युमदा तुम थमगदरा मफम अमदा पुथोखीगदरा हाइबदी आइगी इपोलिस आई थमदुरिबा इमुंदसु आइगी हेक लेलति ओइब मरी लेनबा मी ओइरगदी फै नत्तबदा थमुबदी मोइनसु नुंगाइरो आइनसु नुंगाइजदे सुम मयामसना कोइ पोजै सि क्राइदा थमगदगे हाबसु वखनजे दुम खले लानसिना लोइबा नाइदबनिना लोइरगदी यानबा पोरक्तना यासनरे लोइसनरे हाइबो ओइरगदी खोइ तंदु लेताना लेगदब होजिमक्ति अदुमक्सु थोक्त्रिबनिना अखोइ लेइबा ngamdri वखन खनरी खोइ खुंजी सुमाइना तौरगा ngaए ngakpase khoi kayang kuina ngakhigadage lansi kayang kuina tawhigadage haiba wahangsi tattana khoi hang लेवल लांस की मतलब खुंजा मोइन हाइदारे को हुजी कोई सरकार की मफम दा थमिनिंग खुन की सरकार की मफम दा थमजनिंग बसे खुंजा अमा ओइना हौजी हौजी अखोइ लांसी कदोंगै लोइगदबनो हाइबा सरकार ना खोइदा थाजब थमिद्रिबनिना अखोइ यामना वाई सिक्युरिटी फोर्स मतिक चाना हाइबदी मनपुर पुलिस मतिक चाना थमीबा इंडियन आर्मी दे खोइ पामदे हबा मरोमदा मोइदी कुकी सिंग मरी लेना लेबनिना मोइसे खोइ पामदे अदुबु पामदरसु पामदना खुन ngaहनगनि हाना सरकार ना केनो तौरगदी फजना मवंग ताना कुकी सिंग ngaथोपिनबगी दमकता थमीबा हाइबसे खोइ पामदे सरकार ना अदुगा अखोइगी प्रजा सिंग ना वारिबा खोलिबसिदा खुंगंग सिगी करी तौगदगे करी तौदगे जो सरकार ना इंजलनिंगी अदि सरकार की माइगेदसु अखोइना वारिबा मयामसे असुगी मतिक वारे हाइबसे मोइदसु खंगजन खुनसिगी उजिकसे अनायक लाखो मतम हाइतारे अनायक लाखो मतम ददी अखोइ यामनो वाय अनायक मतम जे अखोइ गाड़ी नोंगली मरांग कायना लेनबा नतबनिना मिगी गाड़ी द थेम नौरगा पुरगा चनरिने लान मतम ओइबने गाड़ी सिलाम चसिसु यादे याम वाय खुदोंग चादे अवा नासे याम खुदोंग चादे अनायक लाकान लंबी की फट लैरे अदगी लंबी सोरokसु अदुग मतिक फट्टे होजि लंबी सोरokसु फट्टे अदई कुकीना खोइना लंबी चिंगखोंग सिदा खोइ लंबी नाना लेजै कोला रोड ओइना लेबसु चटपे यादे चिंगजी समगा चले मिगी तुरंग खुमाना समगा चले हाइबदी तुरंग वाल हाइबदी अखोइगी नि मिगी हाइबदी नते तुरंग खुमानगी लंबी सु खुन खुन मतिक तारा लेबनिना अदोम द कोइरो चले सुमाइना अगमेन रोड ओइबा लंबी से कोइ चटपा फंगदे
ꯀꯩꯅꯣꯗ ꯂꯩ ꯑꯗꯨꯗ ꯖꯦꯅꯤꯝꯁꯇ ꯊꯝꯃꯝ ꯂꯩꯕ ꯑꯗ ꯑꯉꯥꯡꯁꯨ ꯎꯅꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯅ ꯇꯨꯝꯐꯝ ꯂꯩꯇꯦ ꯖꯦꯅꯤꯝꯁꯇ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯆꯠꯂ ꯂꯩꯕ ꯏꯁꯨꯁꯤꯡ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕꯩ ꯚꯔꯥꯗ ꯊꯝꯃꯦꯕ ꯏꯁꯨꯁꯤꯡꯅ ꯏꯕꯣ ꯑꯩꯈꯣꯏꯗꯤ ꯄꯩꯈꯥ ꯇꯥꯡ 18ꯗꯩ ꯍꯧꯔꯁꯨ ꯄꯩꯈꯥ ꯂꯣꯏꯔꯀꯥꯟꯗ ꯌꯨꯝꯗ ꯌꯥꯝ ꯂꯩꯅꯤꯡꯉꯦ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯅꯍꯥꯟꯗꯧꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯦꯛ ꯍꯥꯏꯔꯛꯄꯁꯦ ꯀꯞꯄꯒ ꯍꯜꯂꯛꯑꯦ ꯀꯞꯄꯒ ꯑꯗꯨꯝ ꯃꯇꯤꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯁꯟꯊꯤ ꯃꯔꯛꯇ ꯍꯤꯞꯊꯔꯒ ꯄꯥꯛꯊꯔꯒ ꯂꯩꯕ ꯑꯗꯩ ꯇꯦꯔꯥ ꯀꯛꯆꯤꯡ ꯆꯤꯛꯂꯛꯄ ꯑꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕꯁꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝ ꯋꯥꯈꯤ ꯀꯥꯂꯦꯟꯒꯤ ꯃꯇꯝꯅꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯝꯅꯤꯅ ꯇꯤꯜꯂꯥꯏꯈꯣꯝꯕꯤ ꯃꯆꯥ ꯃꯆꯥ ꯊꯣꯛꯂꯛꯄꯅ ꯁꯤ ꯃꯤꯒꯤ ꯈꯣꯡꯕꯥꯟꯗ ꯂꯩꯕꯅ ꯇꯤꯜꯂꯥꯏꯈꯣꯝꯕꯤꯅ ꯃꯔꯣꯟ ꯑꯃ ꯑꯋꯥꯕ ꯑꯁ ꯑꯩ ꯀꯨꯀꯤꯁꯦ ꯌꯥꯔ ꯑꯣꯜ ꯑꯣꯏꯅ ꯇꯨꯝꯕꯗ ꯍꯦꯟꯇꯣꯛꯇꯅ ꯍꯦꯛ ꯈꯣꯡꯄꯥꯡꯗ ꯊꯦꯡꯅꯕ ꯃꯐꯝꯗꯨꯗ ꯍꯦꯛꯂꯒ ꯍꯥꯠꯅꯤꯡꯕꯗꯨ ꯌꯧꯔꯖꯥꯠꯅꯤꯗ ꯋꯥꯗ ꯑꯗꯨꯅꯦ ꯀꯨꯀꯤꯁꯤꯡꯅꯅꯦ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯥꯞꯁꯤꯜꯂꯛꯄ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯗ꯭ꯔꯣꯟ ꯄꯥꯏꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯑꯋꯥꯕꯁꯤ ꯌꯥꯝ ꯋꯥꯔꯤ ꯌꯥꯝ ꯀꯤ ꯌꯥꯝ ꯃꯤꯄꯥꯏ ꯍꯥꯏꯕ ꯀꯨꯀꯤꯁꯤꯡꯅ ꯈꯪꯍꯧ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯆꯠꯊꯣꯛꯇꯕꯁꯨ ꯉꯝꯗꯦ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯊꯣꯛꯎꯔꯅꯤ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯃꯈꯣꯟꯗꯨ ꯃꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯕ ꯉꯝꯗꯦ ꯌꯥꯝ ꯋꯥꯔꯦ ꯃꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯇꯦꯠ ꯁꯨꯝ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔ ꯀꯥꯝꯄꯦꯠ ꯊꯥꯔ ꯆꯩꯔꯛꯄꯤ ꯃꯣꯏ ꯃꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯩꯕꯅꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯄꯥꯏꯍꯜꯂꯦꯕ ꯃꯣꯏꯅ ꯂꯧꯁꯜꯂꯦꯅ ꯃꯩ ꯊꯥꯕꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯃꯣꯏꯅ ꯂꯧꯁꯟꯒꯦ ꯍꯥꯏꯅ ꯃꯩ ꯊꯥꯒꯅꯤ ꯍꯥꯏꯅ ꯆꯪꯉꯛꯑꯝꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯏꯙꯧ ꯂꯧꯅꯤꯡꯊꯧꯁꯤꯅ ꯃꯒꯨꯟ ꯆꯥꯎꯕꯅꯤꯅ ꯃꯥꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯩꯗꯤ ꯍꯦꯟꯖꯜꯂꯛꯄ ꯉꯝꯗ꯭ꯔꯦ